HD Foundation Manipur the World Down Syndrome Day ge thorom ngarang pangthokhare lamdeng mayai lekai da leba foundation asigi office ta pangthokhiba thorom aduda AZ Manipur da oramba sawal sem Ranjit HD Foundation Manipur gi pattern member chingangbam chawba amadi HD Foundation Manipur gi chairman amadi founder Dr. Sapam Jason tana thorom mapu oina sarukya ke person with disabilities singna sarukya khiba thorom aduda open dance competition amasu pangthokhe competition aduda sarukya khiba sing amadi makok mathang takra singda manamathum sing piduna ikai khumnabasu utke thorom adu pangthokpagi matangda HC Foundation gi chairman amadi founder Dr. Sapam Jasowantana haikibada malemgi ona pangthokliba thorom asi state asida HC Foundation Manipur sinduna pangthokpani karigi World Down Syndrome haina pangthoklibano haibadu aikoi puna khangmina ba haibasi yamatangai fade maramaduna thorom asida dance competition amagka sinduna pangthokpani haike mi ani na thabak suraga mi ahum amana phamaga saraga leraga di imung ni development do lairoi doi na ko ado mi ahum do su mi manga do pulak man ngamba thabak thorom si do tawna raga di yum do yam no pangan kan ba sakat yum ma oi doi ni do sam mane akoi gi laibak se so amaina laibak se da pe lairi ba na ma so bising sia masi phazana mamu pa na pin thabak thorom si da so ya ngam ta ga di pe laibak se apung pa ba sakat oi doi